Thailand Cambodia खुथोकनबदा तरा सिरे लाख अमरोम लांजेनखरे Thailand अमसुंग Cambodia की मरक अकन ममोंगदा मखाताना खुथोकनरकपगा लोइनना ngasi मियोई तरा लेखिद्रे नाकल अनिमकी मियोई लाख अमरोम हेना लांजेनादुना लैरी रिपोर्ट अदुगी मतुंगिना Cambodia की माइकेदा मिसम तरेर अमसुंग Thailand की दमी लानमी अहुम सिरे नाकल अनि अकन ममोंगदा खुथोकनरकपदगी मियोई लाख अमरोम हेना मयोम मकै थादोक्तुना सफगदबा मफमसिंगदा लांजेनादुना लैरी Thai Army की स्टेटमेंट मतुंगिना हौजुक फावदा लानमी अहुम लैखिद्रे ngarang Thai Army ama sikhibaga lonena ngasi lanmi ani sikhi Surin province da chatharakib attack ta ngasi lanmi ama sikhi atopa amaduna Ribi Head Temple manakta grenade langsilakpadagi laikidabani Cambodia gi oina akhanaba mafam mangada khundariba mioi sing safagadaba mafam da thaidokinaba tharong lokotba haure yumno nawleba ani akatma mongda ko thongnarakpadagi Cambodia da Education Ministry na Thai border manak nakna leiba mafam singda mahi tampam loisang singda matam kharagi oina thonglon chinaba khangan khre nakala ani sisper loktokraba matungda amuk nahona ko thongnarakibani MLA Kemsana Litan Sarikong Kuki Relief Game da laklam khibadu Kuki IDP singla yaningde haina fungdorakle ngarang singzamai kendra gi MLA Yumnam Kemsana Litan Sarikong Relief Game da laklam khiba khongsat aduda Relief Center asida leiriba Kuki IDP singna taram okte amusung yaningde haina fungdorakle Relief Game asigi in charge Lunkojau Baitina Tadorkiba Cherolamna Haidibadi Relief Game aduda leiriba inmate singna tabak suba satkringai game asida angang nupi amusung sahi yamlaba hal singna leiringai matamda hana mangjauna kangalakpa tawdana MLA Kemsana BJP के वर्कर सिंग लोनेना मफम अदुदा लाखिबनी MLA की खोंसत अदु थगै सेंगबदी कामजोंग विजिट की दमक लाखिबनी लोनेना के मदुदा मियाम अमसुंग दायित्व लैबा इनमेट सिंग दैत्रिङैदा करिसु खांगजदबा आंगांग सिंग फोटो कामिनखिबनी MLA की असिगुम्बा मसागी खुदोंग साबल लौनबा खोंसत असि के मसिदा लैरिबा IDP सिंग तरामना ओक्ते असिगुम्बा थोंगसिंग असिदगी IDP सिंग लापना लै लोनेना असिगुम्बा यामना सेंसिटिव ओइबा मतम सिदा लीडर सिंगना दायित्व लैना ट्रांसपेरेंसी लैना अमसुंग पुक्सिल सेंगना थबक तौबिउ हाइरे कुकी इनपी उरकुलना थादरक पच्चिरोलबनसु MLA वाई खेमसाना लितान सारेकोंग रिलीफ केमदा अनऑथोराइज अमसुंग अनइनवाइट ओइबा मोंगदा लाखिबा अकनबा मोंगदा कंडेम तौवी असिगुम्बा खोंगसत असि लुप असिना याबा ngамloi irang mayoknaringa yum kai kya mangta ke ba khul kya mai tha ke ba matam adudadi tumina laiki haina pen da fongdokladuna makna matam aduda mara laitaba sing amasung justice ki tamakta lepkibara haina hangnarak le lonena khudakta amadi hana karimta khangalamba tawdana relief game asida lakiba asina hairiba sing atu kokadaba nate urkhulda tangkol isilinaw lariba si yenglaga akaknaba maitei singi lambi esi fawdana satokhasin tawbagi ayaba pibini hairaduna kuki inpi urkhulna kuki miyam ge right safety dignity ki damakta lepli lonena hairiba thong asi protest call amata yaudana kuki area da political figures sing satbagi open permission phangya haina loidabni hairi Japan da yuar habada mioi kuntra sokle awang thangba Japan da ngarang ahing Richter scale da tare dasmik manga yongna yuar hakibaki thodok da mioi kuntra hena so apan nangle thodok adu thokraba matungda mari leinaba authority na tsunami gi alert lauthoki thodok aduna maram oiraga awang thangba Hokkaido Island da infrastructure amadi lambi thong camera amata thoki haujuk phawda mioi kuntra hena asopan nangle haina Prime Minister Sane Takaisina confirm tawki Aomori Island da yum thong lisingani ka satret rom da mai phangan bangamle yuar hakraba matungda wangthang sarukta meter ahum hena wang tsunami lakpa yabi oithokpa leibana mipung khudemak mikup nong singna leinaba khangan ki mangjongna section thorong lokon po ina mi lising kun gani pan rom safagadaba mafam da hongdok anki yuar hakib ki saitheng na maram moiraga Shinkansen bullet train ki service matam kar lepki Sangai festival saruk yarubda fanglakpa senfam IDP singda sinalo haina hemanta kumana fungdorak lei IDP sing masa masa gi mayumda hanjal hanaba thakiba matam lorakadaba numit kunga matoni khaktamak ngaire lamboi kongnang kongda chatharakpa internally displaced person singi protest numit mapani sujin kre IDP singi protest aduda wangang laduna Wild Kati Paukse gi editor Ningombam Hemanta Kumar na haiki Sangai festival pangthokpi ganu haina IDP singna thingkibadu maram ani khakni maram amana festival aduda thadariba sanfam sing adu awaba nanglaba miyamda thadabi haiba ama aduga atop amana miyoibagi pangpham thokpa haksing phangalu haiba sini magna haiki pangthoktingai gi mangjawnana kokomi amadi IDP singna Sangai festival da miyam saruk yabi ganu haina laukthokki adubo miyam gi wakat adu tadana miyoi khrana saruk yaki aduga haujikna saruk yaruriba kangbu aduna lanja khre ngakpiu haiduna social media amade paukse singda pik thana fongnari adumna tawraga
wathok asi loisinba chumloi madugi mahutta makoina festival aduda saruk yarobadagi phanglakpa senfam adu envelope amada haplaga IDP singi welfare da seasonana bathil o haifam thoi sumangla party mangana so utpada sel kya yamna pirakhibage jagoi saba artist singdana amadi association sing lupa kya yamna pirakhibage haibadu loinama kokomi gi khutta leramgani makoida sangai festival seliba kangbuna sinarakiba senfam sing adu mayeng amata tahandana sinahanaba kokomina thodang longpham thoi Manipur University ki law department ki head Dr. Y Premanandana haiki Churchanpur da leramba meiti sing mafam aduda changdaba yaroi madu aikoi pumnamak ya phangpham thokpa right ni right asi soidanama ki ikai khonafam thoi miyamba mafam aduda changan ba haibasi government ki topam thokpani amasung IDP singna aikoi mafam aduda soidana changani haibasi achetpa firep amaga lonana laigadabani ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡꯅꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯃꯥꯡꯈꯤꯕꯒ ꯆꯞ ꯃꯥꯟꯅꯒꯅꯤ ꯃꯇꯝ ꯆꯪꯕ ꯅꯠꯇ꯭ꯔꯒꯅ ꯆꯪꯗꯕ ꯍꯥꯏꯕꯗꯨ ꯌꯦꯡꯂꯣꯏꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯣꯏꯔꯤꯕ ꯌꯨꯝꯗꯨꯗ ꯆꯪꯒꯦ ꯍꯥꯏꯕꯗ ꯊꯤꯡꯕ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯣꯅ ꯌꯥꯔꯣꯏ ꯍꯥꯏꯈꯤ